Mayambu Khurumjari. TOMTV ki akhanaba khudol special talk show sida Mayambu taram nokjari. Ngasaidagi Mayam ubigre ngasigi ekhogi lengsin bigadaba guest ahum asigi ekhogi video footage sing video clip sing Mayam ubigre. Ngasigi so si ngasigi mingthonjari ba maming ngasiga othong chana khraba haija batare khwaidagi hena special oiba numidama ni haibada haiman bathok loidaba dugum laba numidama khangni ngasi khogi rakta lengsin dun lebiri ba si kumsi chahi gi oina Council of Higher Secondary Education Manipur Lauba Class 12 ki examination da ekhogi Commerce, Arts amadi Science stream ahumaki ekhogi topper ahumaga se ekhogi studio da hoji lengsin dur lebire ahan badai gi hek nakad lengsin dur lebire ba se Commerce stream gi oina first position holder TZ Higher Secondary School dagi Justina YENDREMBAM Justina bahan mong taram okcheri mathang nong lengsin dur lebire ba sina Arts stream gi ekhogi same school ekhogi TZ Higher Secondary School dagi KHOMDRAM MENAKA DEVI MENAKA basu taram okcheri aduga mathang dam lengsin biri ba sina ekhogi Messi Explorer Academy dagi Science stream gi oina ekhogi top position lobi khibi ekhogi ARCHANA HIJAM ARCHANA basu han mukta taram okcheri Thank you. An badai Justina da lakchage Justina ekhogi ngasigi class 12 ki sugamba commerce stream da miyam dagi khwaidagi henba topper ram oira pase masigi credit si kanal pibini Hoi ahamba credit te aibu commerce launa habirapa aigi bayai se mongonda pijaninge aduga mathangda aina tamjarpa school TZ ki principal ma'am Sangita adagi laiba oja mayam moida su pininge aduga mama baba adagi ai nagampal da coaching ama chachare adugi miss adagi aigi friend circle da su pijaninge yam ngai same question ai menaka da sulak se menaka masigi credit si kana da pibini ai credit se papa da na pijaninge aduga mama da aduga ibu pinge ki tapirakpa oja sing aduga Kogi ma'am listener sabi badamaina kogi ma'am principal aduga sir BP ko TZ gi oina yam kana sanabi de ko se adu moi ni da su pijaninge aduga ai friends sing da su pijaninge Archana ge mabi aigi di hanamada credit se aigi mai pada pininge mokhoi support out ragadi ai ngasi stand to base ka shunga moin haninge matung tabada ai bu pichak pingai dagi takpi tambira po jasing aina ke gumba ma khangde habada moi de hena anxious oiraga pakhachadana khangnaba kamain tak sigena moi nyam hotnabi adugi matungda aigi friend circle da su pininge moi nyam nungai ba friend circle ma ingonda atmosphere ma create to bi haita yam nungai se aduga ngasagi Justina Mayam nadi hosik Justina YENDREMBAM se loina makhangnare ado isagi self introduction amta bibiu ai se classify makhale kai dagine aigi baba gi mingna YENDREMBAM Amarjit duga mama gi mingna YENDREMBAM Somala baba se hosik Doordarshan da contract da driver oina leibane mama na housewife oina menaka ge mabi ai ko ka chang marang pre lai kai dagine aduga baba gi mingna KHOMDRAM Shamkishore Singh baba di lekhidre aduga mama gi na KHOMDRAM Ombi Santibla Devi mano ji IMC da super oil Archana ge mabi ai mingna Archana HIJAM aduga baba gi mingna HIJAM Ranjit Kumar Singh mama gi na Thongnaujam Subhasni Devi aise andro mama kai dagine aduga baba se hojik lamfel gi sna kaithel da tuberculosis adugi supervisor oina leibane aduga mama na chapmana ba post ta Chuchanpur da leibane yam nungai je ai Justina da han boin lakchage Justina khoi gi Manipur gi chatna bi da haiba tare Manipur si mamang thak gi hona khoi gi science ki Archana waro bi roi khoi science low ra gi lai lai so hai gi science low hai ba aduga lai kitang haitaba kitang sondho ba gangu sna arts ta na tra commerce low hai ba gi yam chobo misconception nam khak lai re lai ra ga lai mamang thak gi hona ado khoi gi commerce ki oina topper oina lakpi ba matam sida hosiki ngasai gi mayam se leirami ba misconception si gi matang kitang hai bi hoi hojik su dum lei hai tare aina lawjar pada su dum mina hang pada kai stream da lei habda aina commerce law hab adudi science ta phangdraga arts ta phangdraga commerce law bo oramni dugi wakhan da puiba ado sumaina khan baje di yamna kai hai tare aduna bu mi gi habdi mi gi lam gi machana dum hengkat li business kumba economic ta di commerce am maru oi haba aduna moina mai khalidudi khala ningde haning science ka natraga arts ka chamana na commerce ki su yam job scope am le na tapiri yam ngai je matang sida ko ai gi menaka dam lakse menaka masi matang da kari habini hoi the snans hai bi gi badumaina meri arts aina arts law have matam da dum kai gino mark name bagira hange aduga PC se phangda bagi law bo arangani dum yang marong khanai ba ado si se ai wa khalda di dum khalang janing de misconception na khalle people hidi even yam like like shoy ba mi de gi shudum taza yesi gi se
ꯑꯗꯣ ꯑꯩꯗꯤ ꯆꯞ ꯃꯥꯟꯅꯩ ꯑꯍꯨꯝꯃꯛꯁꯦ ꯑꯗꯨꯝ ꯏꯝꯄꯣꯔꯇꯦꯟꯁ ꯂꯩꯕ ꯑꯍꯨꯝꯃꯛꯀꯤ ꯏꯝꯄꯣꯔꯇꯦꯟꯁ ꯂꯩꯗꯅ ꯁꯕꯖꯦꯛꯁꯦ ꯇꯝꯃꯤꯅꯦ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯅ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯝ ꯈꯟꯖꯩ ꯃꯈꯥ ꯇꯥꯕꯁꯦ ꯑꯩ ꯑꯥꯔꯆꯅꯥꯗ ꯂꯥꯛꯆꯒꯦ ꯑꯥꯔꯆꯅꯥꯗꯤ ꯁꯥꯏꯟꯁꯀꯤ ꯑꯣꯏꯅ ꯇꯣꯞꯄꯔ ꯑꯣꯏꯅ ꯂꯥꯛꯄꯤꯔꯤꯅꯤ ꯍꯟꯗꯛꯀꯤ ꯀ꯭ꯂꯥꯁ 12ꯁꯤꯗ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯈꯟꯅꯖꯔꯤꯕ ꯃꯤꯁꯀꯣꯟꯁꯦꯞꯁꯟꯁꯤꯗꯗꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕꯁꯤꯡꯅ ꯂꯧꯅꯩꯌꯦꯅ ꯃꯌꯥꯝꯅ ꯂꯧꯅꯔꯤꯕ ꯁꯕꯖꯦꯛꯁꯤ ꯁꯥꯏꯟꯁꯅꯤ ꯑꯗ ꯁꯥꯏꯟꯁꯀꯤ ꯇꯣꯞꯄꯔ ꯑꯃ ꯑꯣꯏꯅ ꯍꯥꯏꯔꯤꯕ ꯃꯤꯁꯀꯣꯟꯁꯦꯞꯁꯟꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯃꯤꯁꯀꯣꯟꯁꯦꯞꯁꯟꯁꯦ ꯂꯩꯗꯤ ꯑꯗꯨꯝ ꯂꯩꯔꯦꯅ ꯍꯥꯏꯅꯤꯡꯉꯦ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯁꯥꯏꯟꯁ ꯇꯝꯕ ꯉꯥꯛꯇꯪꯅ ꯂꯥꯏꯔꯤꯛ ꯍꯩꯒꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯁ꯭ꯇ꯭ꯔꯤꯝ ꯑꯇꯣꯞꯄ ꯂꯩꯔꯤꯁꯤꯁꯨ ꯃꯥꯒꯤ ꯔꯤꯖꯟ ꯑꯃ ꯂꯩꯕꯒꯤꯗꯃꯛꯇ ꯁ꯭ꯇ꯭ꯔꯤꯝ ꯑꯇꯣꯞꯄ ꯂꯩꯔꯤꯅꯦꯅ ꯍꯥꯏꯅꯤꯡꯉꯦ ꯑꯗꯨꯝ ꯉꯁꯥꯏꯒꯤ ꯁꯥꯏꯟꯁ ꯑꯥꯔꯠꯁ ꯀꯣꯃꯔꯁ ꯑꯍꯨꯝꯃꯛ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯁꯤꯗ ꯑꯃꯠꯇ ꯑꯣꯏꯅ ꯇꯣꯞꯄꯔ ꯑꯍꯨꯝꯃꯛ ꯂꯩꯁꯤꯟꯗꯨꯅ ꯂꯩꯕꯤꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯅꯦ ꯑꯗꯣ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯈꯕꯔꯗ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨꯁꯄꯦꯄꯔꯗ ꯑꯗꯒꯤ ꯄ꯭ꯔꯤꯟ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯤꯗꯤꯌꯥꯁꯤꯡꯗ ꯀꯔꯤ ꯀꯔꯤ ꯑꯣꯏꯅꯤꯡꯒꯦ ꯑꯦꯝ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯗꯤ ꯍꯥꯟꯅ ꯂꯣꯏꯅꯃꯛ ꯍꯥꯏꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯃꯨꯛꯇꯪ ꯍꯟꯅ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯀꯔꯤ ꯑꯣꯏꯕꯤꯅꯤꯡꯉꯤ ꯍꯣꯏ ꯑꯩꯅ ꯑꯣꯏꯅꯤꯡꯕꯁꯦ ꯑꯩꯁꯦ ꯍꯧꯖꯤꯛ ꯕꯤꯀꯣꯝ ꯇꯧꯖꯔꯒ ꯆꯥꯔꯇꯔ ꯑꯦꯀꯥꯎꯟꯇꯦꯟ ꯊꯥꯒꯦꯅ ꯈꯟꯖꯔꯤ ꯆꯥꯔꯇꯔ ꯑꯦꯀꯥꯎꯟꯇꯦꯟ ꯑꯗꯨꯒ ꯃꯊꯪ ꯑꯥꯔꯠꯁꯀꯤ ꯍꯥꯏꯕꯤꯌꯨ ꯑꯩꯁꯦ ꯄꯣꯂꯤꯇꯤꯀꯦꯜ ꯁꯥꯏꯟꯁ ꯏꯟꯇꯔꯦꯁ ꯌꯥꯝ ꯂꯩꯖꯩꯌꯦ ꯑꯗꯨꯅ ꯄꯣꯂꯤꯇꯤꯀꯦꯜ ꯁꯥꯏꯟꯁꯁꯦ ꯂꯧꯔꯒ ꯑꯗꯨꯝ ꯃꯈꯥ ꯐꯖꯅ ꯇꯝꯊꯔꯒ UPSC ꯑꯦꯛꯖꯥꯝꯁꯦ ꯀ꯭ꯔꯦꯛ ꯇꯧꯕ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦꯅ ꯈꯟꯖꯔꯤ ꯁꯥꯏꯟꯁꯀꯤ ꯑꯃꯨꯛ ꯍꯥꯏꯕꯤꯌꯨ ꯑꯩꯁꯦ ꯑꯗꯨꯝ BSc MSc ꯇꯧꯔꯕ ꯃꯇꯨꯡꯗ UPSC ꯇ꯭ꯔꯥꯏ ꯇꯧꯒꯦꯅ ꯈꯟꯖꯔꯤ ꯉꯁꯥꯏꯒꯤ ꯀꯣꯃꯟ ꯑꯣꯏꯕ ꯀꯣꯏꯁꯟ ꯑꯃꯈꯛꯇꯪ ꯍꯪꯖꯒꯦ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯝꯁꯤꯡ ꯂꯩꯅꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯁꯤꯒꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯤꯌꯥꯝꯁꯤꯒꯤ ꯌꯥꯏꯐꯅꯕ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯈꯔꯗꯤ ꯇꯧꯒꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯈꯟꯕ ꯉꯥꯛꯇꯅꯤ ꯑꯗꯣ ꯉꯁꯥꯏꯒꯤ ꯆꯥꯔꯇꯔꯗ ꯑꯦꯀꯥꯎꯟꯇꯦꯟꯁꯤ ꯑꯣꯏꯔꯕ ꯃꯇꯝꯗ ꯃꯌꯥꯝꯒꯤ ꯀꯔꯤ ꯀꯔꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯀꯔꯝꯕ ꯃꯑꯣꯡꯗ ꯃꯇꯦꯡ ꯄꯥꯡꯒꯦꯅ ꯈꯟꯕꯤ ꯍꯣꯏ ꯑꯩꯅ ꯑꯁꯦꯡꯕꯒꯤ ꯆꯥꯔꯇꯔ ꯑꯦꯀꯥꯎꯟꯇꯦꯟ ꯑꯣꯏꯒꯦꯅ ꯈꯜꯂꯤꯁꯤꯗꯤ ꯃꯅꯤꯄꯨꯔꯗꯗꯤ ꯆꯥꯔꯇꯔ ꯑꯦꯀꯥꯎꯟꯇꯦꯟꯁꯤꯁꯨ ꯌꯥꯝ ꯂꯩꯇꯦ ꯑꯗꯩ ꯂꯩꯔꯤꯈꯩꯁꯤꯁꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯤ ꯑꯇꯣꯞꯄ ꯂꯝꯒꯤ ꯃꯆꯥ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯆꯥꯔꯇꯔ ꯑꯦꯀꯥꯎꯟꯇꯦꯟꯁꯤ ꯑꯣꯏꯔꯗꯤ ꯀꯝꯄꯅꯤꯒꯨꯝꯕꯒꯤ ꯂꯣꯝꯗꯁꯨ ꯑꯗꯨꯝ ꯈꯪꯒꯅꯤ ꯑꯗꯨꯒꯤ ꯈꯜꯂꯒ ꯃꯅꯤꯄꯨꯔꯗꯁꯨ ꯀꯝꯄꯅꯤ ꯂꯥꯛꯍꯟꯅꯤꯡꯕ ꯑꯗꯨꯒꯤ ꯋꯥꯈꯜꯗꯣ ꯃꯅꯤꯄꯨꯔꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯗꯁꯨ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯒꯤ ꯀꯪꯂꯩꯆꯥꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥꯅ ꯏꯁꯥꯕꯨ ꯃꯤꯒꯤ ꯃꯄꯥꯜ ꯇꯥꯡꯗꯅ ꯂꯩꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯅꯤ ꯌꯥꯝ ꯐꯖꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯇꯥꯛꯄꯤꯔꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯗ ꯑꯩꯅ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯃꯦꯅꯀꯥꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯃꯦꯅꯀꯥꯁꯤ UPSC ꯑꯦꯛꯖꯥꯝ ꯊꯥꯔꯦ ꯑꯗꯨꯒ ꯁꯤꯚꯤꯜ ꯁꯔꯚꯦꯟ ꯑꯃ ꯑꯣꯏꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯁꯨꯝ ꯈꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯏꯖꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯖꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯒꯤ ꯗꯥꯏꯔꯦꯛꯇꯔ ꯑꯃ ꯑꯣꯏꯅ ꯂꯥꯛꯑꯦꯅ ꯈꯜꯂꯁꯤ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝꯁꯦ ꯃꯁꯤꯗ ꯀꯔꯤꯗꯤ ꯁꯦꯝꯗꯣꯛꯍꯟꯅꯤꯡꯉꯤ ꯀꯔꯤ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯅꯤꯡꯉꯤ education system da aina kai gomba civil service exam samai paksaragadi samdoning bairagadi ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯁ꯭ꯇ꯭ꯔꯥꯏꯛꯁ ꯀꯨꯝꯕ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯁꯤꯒꯨꯝꯕꯒꯤ ꯀꯟꯗꯤꯁꯟꯁꯦ ꯈꯤꯇꯪ ꯐꯍꯟꯅꯤꯡꯉꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯁꯤꯒꯨꯝꯕ ꯇꯧꯕꯗ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ ꯀꯦꯟꯁꯦꯜꯒꯨꯝꯕ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯇꯧꯗ꯭ꯔꯒꯗꯤ ꯁꯤꯂꯦꯕꯁꯀꯨꯝꯕ ꯀꯣꯚꯔ ꯇꯧꯕ ꯉꯝꯗꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯋꯦ ꯑꯗꯒꯤ ꯀ꯭ꯂꯥꯁ ꯌꯥꯎꯕ ꯍꯥꯏꯁꯦ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯌꯦꯕ ꯑꯗꯨꯅ ꯁꯤꯒꯨꯝꯕꯗ ꯐꯍꯟꯅꯤꯡꯉꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯇ꯭ꯌꯨꯁꯟꯒꯨꯝꯕ ꯆꯠꯄꯁꯦ ꯇ꯭ꯌꯨꯁꯟꯁꯦ ꯌꯥꯝꯅ ꯆꯠꯇꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯍꯥꯏꯅ ꯍꯧꯖꯤꯛ ꯂꯩꯅꯔꯤꯁꯦ ꯁꯤꯗꯤ ꯈꯤꯇꯪ ꯊꯥꯗꯣꯛꯍꯟꯅꯤꯡꯉꯦ ꯍꯥꯏꯗꯤ ꯑꯩꯅ ꯍꯩꯅꯗꯕ ꯁꯕꯖꯦꯛ ꯑꯗꯨ ꯈꯔ ꯑꯃ ꯑꯅꯤ ꯆꯠꯂꯒꯁꯨ ꯁꯦꯜꯐ ꯁ꯭ꯇꯗꯤꯒꯤ ꯁꯤꯁꯨ ꯌꯥꯝꯅ ꯍꯥꯏꯗꯤ ꯀꯩꯅꯣ encourage tawninge self study gi habit ama form to honingani same question say archana dong laksage archana khoi karigomba ngasai gi mamang tapi ki bida khoi civil servant am oininge na takpi khre civil servant oram matam da khoi education department si gi director oina lakta ragadi yan han bada khoi gi leiram liba system sida yan hana semdok hatningda ba aduga semdok haning ba haijab tare masi kari kari lei am ta habi ꯀꯩꯒꯨꯝꯕ ꯃꯥꯏ ꯄꯥꯛꯄ ꯉꯝꯖꯕ ꯑꯣꯏꯇꯥꯔꯗꯤ ꯃꯅꯤꯄꯨꯔꯒꯤꯗ ꯑꯥꯏꯗꯤꯌꯣꯂꯣꯖꯤ ꯑꯃ ꯂꯩꯔꯤꯁꯦ ꯍꯥꯏꯗꯤ ꯑꯦꯀꯥꯗꯦꯃꯤꯛꯁꯇ ꯉꯥꯛꯇ ꯕꯦꯁ ꯇꯧꯔꯒ ꯀꯣ ꯀꯔꯤꯀꯨꯂꯔ ꯑꯦꯛꯇꯤꯚꯤꯇꯤꯁꯦ ꯈꯤꯇꯪ ꯅꯦꯒ꯭ꯂꯦꯛ ꯇꯧꯕꯩ ꯇꯥꯏꯞꯇ ꯇꯧꯖꯔꯛꯄ ꯑꯩꯈꯣꯏꯅ ꯇꯝꯃꯛꯄꯗꯁꯨ ꯑꯗꯨꯝ ꯈꯔꯗꯤ ꯑꯗꯨꯝ ꯀꯣ ꯀꯔꯤꯀꯨꯂꯔ ꯑꯦꯛꯇꯤꯚꯤꯇꯤꯁꯦ ꯌꯥꯎꯔꯛ ꯇꯥꯔꯁꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯌꯥꯎꯔꯛꯇꯦ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯌꯦꯡꯅꯔꯛꯄ ꯃꯇꯝꯗꯗꯤ ꯀꯩꯝꯇ ꯌꯥꯎꯗꯕꯒ ꯃꯥꯟꯅꯔꯦꯕ ꯑꯗꯨ ꯁꯤꯒꯨꯝꯕꯁꯦ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯁꯣꯁꯤꯌꯦꯜ ꯏꯟꯇꯔꯦꯛꯁꯟꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯁꯦꯜꯐ ꯗꯤꯁꯤꯄ꯭ꯂꯤꯟꯒꯨꯝꯕꯁꯦ ꯑꯗꯨꯝ ꯏꯁꯥꯗ ꯇꯝꯖꯔꯦ ꯍꯥꯏꯇꯥꯔꯁꯨ ꯏꯁꯥꯅ ꯏꯄꯦꯟ ꯄꯦꯟꯅ ꯇꯝꯖꯗꯕꯗꯣ ꯂꯥꯏꯔꯤꯛꯁꯦ ꯇꯝꯃꯛꯄ ꯃꯇꯝꯗ ꯑꯗꯨꯒꯤꯗꯣ ꯈꯤꯇꯪ ꯁꯦꯝꯗꯣꯛꯆꯅꯤꯡꯕ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝ ꯐꯖꯕ ꯋꯥꯈꯜꯂꯣꯟꯁꯤꯡ ꯊꯝꯕꯤꯔꯤ ꯍꯧꯖꯤꯛ ꯑꯩꯅ ꯃꯃꯥꯡꯗ ꯍꯪꯖꯈꯤꯕꯗ ꯃꯦꯅꯀꯥꯅ ꯇꯥꯛꯄꯤꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯇ꯭ꯌꯨꯁꯟꯒꯤ ꯀꯜꯆꯔ ꯑꯃ ꯂꯥꯛꯄꯁꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯖꯁꯇꯤꯅꯥꯗ ꯂꯥꯛꯆꯒꯦ ꯑꯩꯈꯣꯏ ꯇ꯭ꯌꯨꯁꯟꯁꯦ ꯑꯩꯈꯣꯏ ꯀꯗꯥꯏ ꯐꯥꯎꯕ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯍꯥꯏꯅ ꯂꯧꯕꯤ ꯑꯗꯨꯒ ꯇ꯭ꯌꯨꯁꯟꯁꯦ ꯇꯉꯥꯏ ꯐꯗꯅꯃꯛ ꯌꯥꯎꯗꯕ ꯌꯥꯗꯕ꯭ꯔꯥ ꯃꯁꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯃꯥꯏ ꯄꯥꯛꯄ ꯉꯝꯃꯣꯏꯗꯕꯒꯤ ꯐꯤꯕꯝꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯍꯣꯏ ꯃꯦꯅꯦꯀꯥꯅꯁꯨ ꯍꯥꯏꯈ꯭ꯔꯦꯀꯣ ꯏꯁꯥꯅ ꯍꯩꯅꯗꯕ ꯁꯕꯖꯦꯛꯇꯣ ꯑꯗꯨ ꯆꯠꯄꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯦꯛꯇ ꯍꯧꯖꯤꯛ ꯇꯧꯅꯩꯁꯤꯗꯤ ꯍꯦꯛꯇ ꯑꯌꯨꯛꯇꯒꯤ ꯍꯧꯔꯒ ꯄꯨꯔꯥ ꯅꯨꯡꯗꯥꯡꯐꯥꯎ ꯇꯨꯝꯃꯝꯗꯥꯏꯐꯥꯎ ꯍꯥꯏꯇꯥꯔꯦ ꯏꯁꯥꯒꯤ ꯁꯦꯜꯐ ꯁ꯭ꯇꯗꯤ ꯇꯧꯕꯒꯤ ꯃꯇꯝꯗꯤ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯦꯕ
ꯁꯤꯒꯤꯗꯤ ꯀꯩꯁꯨ ꯑꯗꯨꯃꯥꯏꯅ ꯊꯣꯏꯗꯣꯛꯅ ꯇꯧꯗ꯭ꯔꯒꯁꯨ ꯏꯁꯥꯅ ꯍꯩꯅꯗꯕꯗꯣ ꯑꯃꯅꯤꯗꯣ ꯑꯗꯨ ꯈꯛꯇ ꯆꯠꯂꯒ ꯐꯖꯅ ꯏꯁꯥꯅ ꯁꯦꯜꯐ ꯁ꯭ꯇꯗꯤ ꯇꯧꯖꯕꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯍꯧꯖꯤꯛꯀꯤ ꯁꯦꯜꯐ ꯁ꯭ꯇꯗꯤ ꯇꯧꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡ ꯊꯛꯇ ꯂꯩꯈꯤꯕ ꯑꯩꯈꯣꯏꯒꯤ ꯇꯣꯄꯔꯁꯤꯡ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯃꯍꯩꯔꯣꯏꯁꯤꯡ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯈꯣꯏꯒ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯖꯕ ꯃꯇꯝꯗ ꯑꯩꯗꯤ ꯄꯨꯡ 9 ꯅꯠꯇ꯭ꯔꯒ ꯄꯨꯡ 12 ꯄꯨꯡ 13 ꯅꯣꯡꯃꯗ ꯂꯥꯏꯔꯤꯛ ꯄꯥꯏ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯑꯣꯏꯅꯗꯤ ꯖꯁꯇꯤꯅꯥꯒꯤ ꯑꯣꯏꯅꯗꯤ ꯄꯨꯡ ꯀꯌꯥ ꯐꯥꯎꯇꯤ ꯂꯥꯏꯔꯤꯛ ꯄꯥꯕꯤ ꯀꯔꯝ ꯍꯥꯏꯅ ꯄꯥꯕꯤ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯃꯑꯣꯡꯁꯦ ꯑꯩꯗꯤ ꯁ꯭ꯀꯨꯜꯒꯤ ꯀ꯭ꯂꯥꯁꯇ ꯇꯥꯛꯂꯛꯄꯗꯣ ꯑꯗꯨꯗꯣ ꯀ꯭ꯂꯥꯁꯇ ꯑꯣꯏꯅ ꯀꯣꯟꯁꯦꯟꯇ꯭ꯔꯦꯁꯟ ꯐꯖꯅ ꯄꯤꯔꯒ ꯐꯖꯅ ꯈꯪꯍꯧꯕ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯇꯧꯖꯩ ꯍꯥꯏꯕꯗꯤ ꯂꯥꯏꯔꯤꯛꯁꯦ ꯌꯨꯝꯗꯗꯤ ꯌꯥꯝ ꯀꯟꯅ ꯄꯥꯔꯨꯗ꯭ꯔꯦ ꯑꯦꯛꯖꯥꯝ ꯃꯌꯥꯗ ꯈꯔ ꯅꯨꯡꯗꯥꯡ ꯈꯔ ꯄꯥꯏꯌꯦ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯄꯥꯗꯦ ꯍꯥꯏꯇꯥꯔꯦ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏ ꯃꯦꯅꯀꯥꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯃꯦꯅꯀꯥ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯃꯑꯣꯡꯁꯦ ꯉꯁꯥꯏꯒꯤ ꯑꯩꯅ ꯃꯃꯥꯡꯗ ꯍꯥꯏꯖꯈꯤꯕ ꯑꯩꯈꯣꯏ ꯄꯨꯡ 10 ꯄꯥꯏ 13 ꯄꯥꯏ ꯍꯥꯏꯕ ꯃꯌꯥꯝ ꯑꯃ ꯐꯣꯡꯗꯣꯛꯅꯈꯤꯕ ꯂꯩꯔꯦ ꯑꯩꯈꯣꯏ ꯃꯦꯅꯀꯥꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯃꯑꯣꯡꯁꯦ ꯀꯔꯝꯕ ꯃꯑꯣꯡꯗ ꯄꯥꯕꯤ ꯑꯗꯨꯒ ꯄꯨꯡ ꯀꯌꯥꯃꯨꯛꯇꯤ ꯄꯥꯕꯤ ꯍꯥꯏꯖꯒꯦ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯄꯥꯕꯁꯦ ꯃꯑꯣꯡꯁꯦ ꯅꯣꯡꯃꯗ ꯑꯗꯨꯝ ꯑꯦꯚꯔꯦꯖ ꯑꯣꯏꯅ 3-4 hours ꯑꯗꯨꯃꯥꯏꯅ ꯄꯥꯏꯌꯦꯕ ꯍꯥꯏꯗꯤ ꯁꯤꯃ ꯄꯥꯗꯕ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯑꯗꯨꯝ ꯈꯔ ꯍꯦꯟꯅ ꯋꯥꯕ ꯅꯨꯃꯤꯠꯇꯅ ꯈꯔ ꯍꯟꯊꯅ ꯄꯥꯔꯦ ꯑꯗꯒꯤ ꯈꯔ ꯍꯥꯏꯗꯤ ꯍꯩꯅꯤꯡꯕ ꯅꯨꯃꯤꯠ ꯌꯥꯎꯋꯤꯗꯅ ꯑꯗꯨꯒꯨꯝꯕꯗꯗꯤ ꯑꯗꯨꯝ ꯍꯦꯟꯅ ꯄꯥꯕꯁꯨ ꯌꯥꯎꯋꯦ ꯑꯗꯣ ꯀ꯭ꯂꯥꯁꯇꯤ ꯑꯗꯨꯝ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩ ꯁ꯭ꯀꯨꯜꯗꯤ ꯑꯗꯨꯝ ꯑꯦꯇꯦꯟ ꯇꯧꯖꯔꯦ ꯑꯗꯨꯒ ꯀ꯭ꯂꯥꯁ ꯌꯥꯎꯕꯁꯦ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯅ ꯈꯜꯂꯦ ꯑꯗꯨꯅ ꯃꯦꯝ ꯍꯣꯏꯅ ꯇꯥꯛꯏꯉꯩꯗ ꯐꯖꯅ ꯊꯋꯥꯏ ꯌꯥꯎꯅ ꯇꯥꯕꯤꯕ ꯑꯗꯨꯒ ꯃꯦꯝ ꯍꯣꯏꯅ ꯇꯥꯛꯂꯛꯄꯗꯣ ꯉꯁꯤ ꯌꯨꯝꯗ ꯍꯜꯂꯒ ꯑꯃꯨꯛ ꯄꯥꯊꯣꯛꯑꯒ ꯑꯗꯒꯤ ꯀꯣꯏꯁꯟꯒꯨꯝꯕ ꯁꯦꯝꯃꯨ ꯍꯥꯏꯔꯛꯑꯒꯅ ꯑꯟꯁꯔꯒꯨꯝꯕꯗ ꯁꯦꯝꯗꯣꯛꯑꯦꯗꯅ ꯑꯗꯨꯒ ꯍꯌꯦꯡ ꯁꯨꯝ ꯑꯩꯅ ꯃꯇꯝ ꯀꯣꯟꯅꯔꯒꯗꯤ ꯍꯌꯦꯡ ꯀ꯭ꯂꯥꯁ ꯃꯊꯪꯗ ꯇꯥꯛꯀꯗꯕꯗꯣ ꯍꯥꯏꯐꯦꯠ ꯄꯥꯊꯣꯛꯑꯒ ꯆꯠꯂꯗꯤ ꯁꯔ ꯍꯣꯏꯅ ꯑꯃꯨꯛ ꯃꯊꯪ ꯇꯥꯛꯊꯔꯛꯄꯗ ꯍꯦꯟꯅ ꯑꯩꯈꯣꯏꯗ ꯒ꯭ꯌꯥꯟ ꯇꯥꯕ ꯍꯦꯜꯂꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯄꯥꯖꯔꯦ ꯑꯗꯨꯒ ꯁꯨꯇꯤꯒꯨꯝꯕꯗꯅ ꯈꯤꯇꯪ ꯍꯦꯟꯅ ꯄꯥꯏꯌꯦ 5-6 hours ꯁꯨꯃꯥꯏꯅ ꯄꯥꯔꯛꯑꯦ ꯑꯗꯨꯒ ꯑꯦꯛꯖꯥꯝ ꯃꯌꯥꯝꯗꯅ ꯑꯃꯨꯛ ꯈꯤꯇꯪ ꯍꯦꯟꯅ ꯄꯥꯏ ꯁꯦꯝ ꯀ꯭ꯋꯦꯁꯟ ꯑꯩ ꯑꯥꯔꯆꯅꯥꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯑꯥꯔꯆꯅꯥꯒꯤ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯃꯑꯣꯡ ꯑꯗꯨꯒ ꯂꯥꯏꯔꯤꯛꯁꯤ ꯄꯨꯡ ꯀꯌꯥꯃꯨꯛꯇꯤ ꯄꯥꯕꯤ ꯍꯥꯏꯕꯁꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤꯁꯦ ꯂꯥꯏꯔꯤꯛ ꯌꯥꯝ ꯄꯥꯔꯒ ꯌꯥꯝ ꯍꯩꯒꯅꯤ ꯍꯥꯏꯕꯁꯤ ꯂꯩꯖꯗꯦ ꯑꯗꯨꯅ ꯑꯩꯗꯤ ꯀꯩꯁꯨ ꯌꯥꯝ ꯀꯥ ꯍꯦꯟꯅꯁꯨ ꯄꯥꯔꯛꯇꯦ ꯑꯗꯨꯝ ꯁ꯭ꯀꯨꯜꯗ ꯑꯣꯖꯥꯅ ꯇꯥꯛꯏꯉꯩ ꯅꯠꯇ꯭ꯔꯒ ꯇ꯭ꯌꯨꯁꯟ ꯑꯗꯨꯝ ꯆꯠꯆꯕꯅꯤꯅ ꯇ꯭ꯌꯨꯁꯟꯗ ꯑꯣꯖꯥꯅ ꯇꯥꯛꯏꯉꯩ ꯃꯇꯝꯗ ꯑꯗꯨꯝ ꯅꯣꯠꯁꯀꯨꯝꯕ ꯍꯥꯏꯔꯤꯉꯩ ꯈꯣꯠꯂꯤꯉꯩ ꯐꯖꯅ ꯇꯥꯍꯧꯕ ꯑꯗꯨ ꯈꯪꯗ꯭ꯔꯒꯅ ꯍꯦꯛ ꯂꯣꯏꯕꯒ ꯑꯗꯨꯝ ꯑꯣꯖꯥꯗ ꯈꯨꯗꯛꯇ ꯍꯪꯍꯧꯋꯦ ꯑꯗꯨꯝ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯣꯖꯥꯒ ꯌꯥꯝ ꯏꯟꯇꯔꯦꯛꯁꯟ ꯑꯃꯗꯤ ꯐꯖꯅ ꯃꯊꯧ ꯇꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯌꯨꯝꯗ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯑꯣꯖꯥꯅ ꯇꯥꯛꯄꯗꯣ ꯈꯪꯗ꯭ꯔꯒ ꯑꯇꯣꯞꯄ ꯂꯥꯏꯔꯤꯛꯁꯤꯡꯗ ꯁꯨꯝ ꯌꯦꯡꯉꯒ ꯁꯨꯝ ꯌꯥꯎꯋꯦ ꯑꯩꯈꯣꯏ ꯁꯥꯏꯟꯁꯀꯗꯤ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯌꯥꯝꯕꯅꯤꯅ ꯌꯦꯡꯗꯕ ꯌꯥꯔꯛꯇꯦꯕ ꯑꯗꯨꯝ ꯌꯦꯡꯉꯒ ꯑꯗꯨꯝ ꯍꯪꯉꯦ ꯑꯗꯨ ꯈꯪꯗꯕ ꯇꯣꯄꯤꯛꯀꯨꯝꯕ ꯌꯥꯎꯔꯒꯅ ꯃꯊꯪꯒꯤꯗ ꯑꯃꯨꯛ ꯑꯣꯖꯥꯗ ꯍꯪꯍꯧꯕ ꯑꯗꯨ ꯍꯪꯍꯧꯗꯕꯤꯗ ꯅꯝꯖꯜꯂ ꯊꯝꯈ꯭ꯔꯗꯤ ꯑꯗꯨꯝ ꯅꯝꯖꯜꯂꯒ ꯃꯌꯥꯝ ꯌꯥꯝꯖꯜꯂꯛꯄꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯅꯣꯡꯃꯗ ꯑꯦꯚꯔꯦꯖ ꯑꯣꯏꯅ ꯌꯥꯝꯃꯕꯗ 2 hours ꯃꯨꯛꯇꯩ ꯍꯦꯟꯅ ꯄꯥꯕ ꯉꯝꯗꯦ ꯑꯗꯨꯒ ꯑꯦꯛꯖꯥꯝ ꯃꯌꯥꯗꯕꯨꯗꯤ ꯈꯔ ꯑꯗꯨꯝ ꯄꯥꯔꯛꯈꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯔꯤꯛ ꯆꯨꯝꯅ ꯊꯝꯕꯤꯔꯤ ꯃꯈꯥ ꯇꯥꯕꯁꯦ ꯑꯩ ꯖꯁꯇꯤꯅꯥꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯖꯁꯇꯤꯅꯥ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯂꯤꯡ ꯁꯤꯁꯇꯦꯝꯁꯤꯅ ꯑꯣꯏꯒꯗꯣꯏꯔꯥ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯒꯤ ꯎꯕꯤꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯗ ꯃꯁꯥꯃꯛꯅ ꯎꯖꯔꯤꯕ ꯑꯣꯔ ꯁꯣꯁꯥꯏꯇꯤꯁꯤꯅ ꯎꯕꯤꯔꯤꯕꯁꯤꯅ ꯑꯣꯏꯒꯗꯣꯏꯔꯥ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯂꯝꯒꯤ ꯁꯥꯇ꯭ꯔ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔꯗꯒꯤ ꯃꯄꯥꯟꯗ ꯆꯠꯂꯒ ꯇꯝꯃꯨꯕ ꯃꯍꯩꯔꯣꯏꯁꯤꯡꯁꯤꯅ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯗ ꯋꯥꯍꯪ ꯍꯪꯕ ꯑꯣꯖꯥꯒ ꯏꯟꯇꯔꯦꯛꯁꯟ ꯇꯧꯕꯁꯤ ꯀꯥ ꯍꯦꯟꯅ ꯇꯧꯕ ꯉꯝꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯦꯠ ꯃꯅꯨꯡꯁꯤꯗ ꯇꯝꯕꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯁꯤꯅꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯗ ꯋꯥꯍꯪ ꯑꯃ ꯍꯪꯉꯨ ꯑꯩꯅ ꯈꯪꯗꯕ ꯑꯃ ꯀ꯭ꯂꯤꯌꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯪꯉꯨ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯣꯚꯔ ꯁ꯭ꯃꯥꯔꯠ ꯌꯥꯝ ꯆꯥꯕ ꯑꯣꯏꯅ ꯎꯕꯤꯕꯒꯨꯝꯕ ꯁꯤꯒꯨꯝꯕꯁꯦ ꯌꯥꯝ ꯇꯣꯏꯅ ꯊꯦꯡꯅꯖꯩ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯍꯣꯏ ꯁꯤꯁꯦ ꯑꯗꯨꯝ ꯏꯁꯥꯗꯁꯨ ꯊꯣꯛꯆꯩ ꯍꯥꯏꯇꯥꯔꯗꯤ ꯑꯩꯁꯦ ꯑꯥꯔꯀꯦ ꯇꯣꯃꯤꯇꯦꯕꯤ ꯕꯤꯗ꯭ꯌꯥꯂꯌꯥꯗ ꯇꯝꯖꯔꯛꯑꯦꯕ ꯄꯤꯀꯥꯟꯗ ꯑꯣꯖꯥꯗ ꯍꯪꯕꯁꯦ ꯑꯩꯈꯣꯏꯁꯨ ꯏꯍꯩ ꯍꯩꯅꯖꯗꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯐꯥꯎꯖꯔꯦ ꯍꯣꯏ ꯃꯤꯅꯒ ꯍꯪꯕꯗ ꯑꯗꯨꯝ ꯃꯤꯅꯒ ꯍꯥꯏꯅꯕꯗꯣ ꯑꯩꯈꯣꯏꯁꯨ ꯇꯥꯕꯅꯤꯅ ꯍꯣꯏ ꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯌꯥꯝꯗꯤ ꯐꯠꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯃꯤꯒꯤꯗꯗꯤ ꯑꯗꯨꯝ ꯑꯣꯖꯥꯗꯨꯒ ꯌꯥꯝꯅ ꯐ꯭ꯔꯤ ꯑꯣꯏꯅ ꯑꯗꯨꯝ ꯌꯥꯝ ꯀ꯭ꯂꯣꯁ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯨꯅ ꯑꯩꯒꯤ ꯈꯪꯗꯕꯗꯨꯁꯨ ꯑꯣꯖꯥꯅ ꯈꯪꯗꯣꯏꯅꯦꯕ ꯑꯗꯨꯗꯣ ꯌꯥꯝ ꯐꯩꯅ ꯌꯥꯝ ꯐꯩ ꯑꯣꯖꯥꯒ ꯐꯖꯅ ꯏꯟꯇꯔꯦꯛ ꯇꯧꯕꯁꯤ ꯌꯥꯝ ꯐꯩꯅ ꯇꯥꯛꯄꯤꯔꯤ ꯃꯦꯅꯀꯥꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯃꯦꯅꯀꯥ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯒ ꯏꯟꯇꯔꯦꯛꯁꯟ ꯋꯥꯠꯂꯛꯄ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯗ ꯅꯥꯔꯛꯄ ꯂꯩꯅꯥ ꯑꯃꯅꯦꯅ ꯍꯥꯏꯖꯒꯦ ꯍꯥꯏꯔꯤꯕ ꯂꯩꯅꯥ ꯑꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒꯗꯤ ꯃꯁꯤ ꯂꯥꯌꯦꯡꯕ ꯌꯥꯒꯅꯤ ꯃꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯒꯅꯤꯅ ꯈꯟꯕꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯑꯣꯖꯥꯗ ꯀꯣꯏꯁꯟ ꯍꯪꯕꯁꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯀꯤꯕ ꯑꯣꯏꯅ ꯌꯥꯝ ꯀꯤꯅꯕꯗꯧꯅ ꯇꯧꯋꯦꯕ ꯑꯗꯣ ꯑꯩ ꯑꯣꯖꯥꯈꯩꯗꯤ ꯑꯗꯨꯝ ꯍꯪꯉꯛꯑꯣꯅ ꯑꯗꯨꯝ ꯍꯥꯏꯌꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯟꯅ ꯍꯪꯅꯗꯕꯒꯤ ꯌꯥꯝ ꯀꯟꯅ ꯍꯪꯕꯁꯦ ꯎꯗꯦ ꯑꯗꯣ ꯍꯟꯗꯛ ꯑꯩꯅ 12, 11, 12ꯁꯤꯗꯗꯤ 12ꯇꯗꯤ ꯐꯖꯅ ꯃꯦꯝꯁꯤꯡꯗ ꯑꯗꯨꯝ ꯃꯣꯏꯅ ꯀ꯭ꯂꯥꯁꯀꯨꯝꯕ ꯈꯤꯇꯪ ꯉꯟꯅ ꯂꯣꯏꯕ ꯃꯇꯝꯗ ꯍꯪꯍꯧꯕ ꯑꯗꯒꯤ ꯁ꯭ꯇꯥꯐꯇ ꯆꯠꯂꯒ ꯍꯪꯕꯒꯨꯝꯕꯁꯦ ꯌꯥꯝ ꯇꯣꯏꯅ ꯍꯪꯉꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯤꯅ ꯍꯦꯟꯅ ꯑꯩꯉꯣꯟꯗ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯩ ꯈꯪꯍꯧꯗꯕꯗꯣ ꯒ꯭ꯌꯥꯟ ꯇꯥꯕꯒꯨꯝꯕ ꯉꯝꯃꯦ ꯑꯗꯨꯒ ꯑꯩꯅ ꯑꯣꯖꯥꯒꯁꯨ ꯑꯣꯏꯅ ꯔꯤꯂꯦꯁꯟꯁꯦ ꯍꯥꯏꯗꯤ ꯐ꯭ꯔꯦꯟꯂꯤ ꯑꯣꯏꯅ ꯂꯣꯏꯅꯕꯁꯦ ꯍꯦꯟꯅ
ꯐꯒꯠꯂꯛꯑꯦꯕ ꯑꯗꯣ ꯑꯩꯉꯣꯟꯗꯁꯨ ꯑꯗꯨꯝ ꯔꯤꯖꯜꯠꯁꯦ ꯑꯗꯨꯝ ꯌꯥꯝꯅ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯂꯩ ꯑꯗꯨꯃꯥꯏꯅ ꯑꯣꯖꯥꯁꯤꯡꯒ ꯀ꯭ꯂꯣꯖ ꯑꯣꯏꯅ ꯂꯣꯏꯅꯕꯁꯦ ꯁꯤ ꯑꯗꯨꯝ ꯇꯧꯍꯟꯖꯅꯤꯡꯉꯤ ꯃꯈꯥ ꯇꯥꯕꯁꯦ ꯑꯩ ꯑꯥꯔꯆꯅꯥꯗ ꯂꯥꯛꯆꯒꯦ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯁꯤꯒ ꯑꯣꯖꯥꯁꯤꯡꯁꯤꯒꯤ ꯃꯔꯛꯇ ꯂꯩꯅꯔꯝꯃꯤꯕ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯑꯩꯈꯣꯏꯒꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯨꯝ ꯂꯥꯞꯊꯣꯛꯅꯔꯛꯄꯗꯧꯅ ꯉꯁꯥꯏꯗꯒꯤ ꯈꯟꯅꯖꯔꯛꯏꯕ ꯃꯔꯝꯁꯤꯗ ꯍꯥꯏꯖꯕ ꯇꯥꯔꯦ ꯇꯣꯄꯤꯛꯁꯤꯗ ꯁꯨꯝ ꯂꯥꯞꯅꯕ ꯑꯣꯏꯅ ꯎꯔꯛꯏꯁꯤ ꯃꯁꯤ ꯍꯦꯟꯅ ꯅꯛꯁꯟꯅꯅꯕ ꯀꯔꯤ ꯇꯧꯕ ꯌꯥꯏꯅꯗꯤ ꯈꯟꯕꯤ ꯍꯣꯏ ꯃꯃꯥꯡꯉꯩ ꯃꯇꯝꯗꯗꯤ ꯑꯣꯖꯥꯒ ꯁꯥꯇ꯭ꯔꯒ ꯌꯥꯝ ꯐꯖꯅ ꯂꯣꯏꯅꯔꯒ ꯑꯗꯩꯗꯤ ꯁꯥꯇ꯭ꯔꯅꯁꯨ ꯑꯣꯖꯥꯗ ꯌꯥꯝ ꯔꯦꯁꯄꯦꯛ ꯂꯩꯔꯒ ꯂꯣꯏꯅꯔꯝꯃꯤ ꯍꯥꯏ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯀꯣꯏꯁꯟ ꯍꯪꯕꯃꯛꯇ ꯑꯣꯏꯔꯁꯨ ꯑꯣꯖꯥꯅ ꯆꯩꯔꯛꯀꯗ꯭ꯔꯥ ꯅꯪ ꯇꯥꯛꯏꯉꯩꯗ ꯀꯩꯗꯧꯔ ꯂꯩꯍꯧꯏ ꯈꯣꯠꯀꯗ꯭ꯔꯥ ꯁꯤꯒꯨꯝꯕ ꯍꯪꯉꯛꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯆꯩꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯦ ꯑꯗꯨꯝ ꯄꯣꯛꯅꯩ ꯑꯗꯨ ꯁꯤꯒꯨꯝꯕꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯀꯩꯁꯨ ꯀꯤꯅꯤꯡꯉꯥꯏ ꯅꯠꯇ꯭ꯔꯒ ꯑꯣꯖꯥꯅ ꯀꯩꯁꯨ ꯈꯪꯗꯕ ꯍꯪꯕꯗ ꯀꯩꯁꯨ ꯍꯥꯠꯀꯦꯃꯛ ꯍꯥꯏꯔꯛꯀꯗꯕ ꯂꯩꯇꯦ ꯑꯗꯨꯝ ꯈꯪꯗꯕ ꯑꯗꯨꯝ ꯇꯥꯛꯂꯛꯀꯗꯣꯏꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈꯪꯗꯦ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯑꯗꯨꯝ ꯑꯣꯖꯥꯗꯨꯅ ꯍꯦꯟꯅ ꯄꯥꯈꯠꯂꯒ ꯀꯩ ꯈꯪꯍꯧꯗ꯭ꯔꯤꯅꯣ ꯈꯣꯠꯇ꯭ꯔꯤꯅꯣ ꯍꯥꯏꯔꯒ ꯌꯥꯝ ꯍꯦꯟꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯟꯇꯔꯦꯁ ꯎꯠꯄꯤꯔꯒ ꯇꯥꯛꯄꯤꯔꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯂꯩꯌꯦ ꯑꯩꯉꯣꯟꯗꯗꯤ ꯑꯗꯣ ꯑꯇꯣꯞꯄ ꯃꯤꯁꯤꯡꯗꯁꯨ ꯑꯗꯨꯝ ꯁꯤꯒꯨꯝꯕꯁꯦ ꯌꯥꯝꯅ ꯑꯣꯖꯥꯒ ꯏꯟꯇꯔꯦꯛꯁꯟ ꯂꯩꯇ꯭ꯔ ꯇꯥꯔꯗꯤ ꯑꯩꯅ ꯈꯪꯗꯕ ꯄꯣꯠꯇꯣ ꯂꯥꯏꯔꯤꯛꯇ ꯉꯥꯛꯇ ꯄꯥꯔꯒ ꯍꯦꯛꯇ ꯈꯪꯕ ꯅꯠꯇꯦ ꯑꯗꯩ ꯂꯥꯏꯔꯤꯛꯇ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯤꯗꯣ ꯈꯪꯗꯕ ꯃꯇꯝꯗ ꯑꯣꯖꯥꯗꯨꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯗꯤ ꯌꯥꯝ ꯂꯥꯏꯅ ꯈꯪꯕ ꯉꯝꯃꯦꯕ ꯑꯗꯨꯃꯥꯏꯅ ꯑꯣꯖꯥꯒ ꯏꯟꯇꯔꯦꯛꯁꯟꯁꯦ ꯌꯥꯝ ꯃꯔꯨ ꯑꯣꯏꯅ ꯍꯥꯏꯅꯤꯡꯉꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯔꯤꯛ ꯆꯨꯝꯅ ꯊꯝꯕꯤꯔꯤ ꯃꯈꯥ ꯇꯥꯕꯁꯦ ꯑꯩ ꯖꯁꯇꯤꯅꯥꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯖꯁꯇꯤꯅꯥ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯐꯣꯡ ꯐꯣꯡ ꯁꯥꯔꯤꯕ ꯇꯣꯄꯤꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯂꯧꯈꯠꯂꯒꯗꯤ ꯑꯩꯈꯣꯏ COVID-19 ꯁꯤꯅ ꯑꯣꯏꯒꯗꯣꯏꯅꯤ ꯉꯁꯥꯏꯒꯤ ꯑꯦꯛꯖꯥꯝ ꯊꯥꯔꯤꯉꯩ ꯃꯔꯛ ꯑꯦꯛꯖꯥꯝ ꯊꯥꯔꯝꯗꯥꯏꯁꯤꯗ ꯑꯩꯈꯣꯏ ꯀꯣꯚꯤꯗꯀꯤ ꯆꯩꯊꯦꯡꯁꯤ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯑꯩꯈꯣꯏ ꯄꯤꯔꯛꯈ꯭रे ꯑꯗꯨꯒ ꯁꯥꯇ꯭ꯔ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯄꯨꯟꯁꯤꯁꯤꯗꯁꯨ ꯑꯩꯈꯣꯏ ꯌꯥꯝ ꯆꯥꯎꯕ ꯃꯔꯨꯑꯣꯏꯅ 10 12 ꯊꯥꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯁꯤꯗꯗꯤ ꯌꯥꯝ ꯆꯥꯎꯕ ꯆꯦꯂꯦꯟꯖ ꯑꯃꯈꯛ ꯊꯦꯡꯅꯩ ꯀꯣꯚꯤꯗꯅ ꯃꯔꯝ ꯑꯣꯏꯔꯒ COVID-19 ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯔꯤ ꯆꯦꯂꯦꯟꯖꯦꯁꯇꯤ ꯊꯦꯡꯅꯕꯤꯒꯦ ꯀꯣꯚꯤꯗꯁꯦ ꯑꯩꯈꯣꯏ ꯀꯃꯔꯁꯀꯤ ꯑꯣꯏꯅꯗꯤ ꯅꯪꯍꯧꯔꯦ ꯍꯥꯏꯇꯥꯔꯦ ꯑꯦꯛꯖꯥꯝꯁꯦ ꯍꯣꯏ ꯑꯇꯣꯞꯄꯒꯤ ꯇꯧꯕꯗꯣ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯥꯔꯠꯁꯀꯤꯁꯨ ꯌꯥꯝꯅ ꯋꯥꯠꯍꯧꯔꯤ ꯑꯗꯨꯅ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯄꯁꯤꯗꯁꯨ ꯑꯗꯨꯝ ꯊꯦꯡꯊꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯑꯃꯨꯛ ꯍꯥꯏꯗꯣꯛꯑꯝꯃꯅꯤ ꯍꯧꯖꯤꯛꯁꯦ ꯀꯣꯂꯦꯖ ꯀꯥꯔꯗꯕꯅꯦ ꯍꯥꯏ ꯑꯗꯣ ꯀꯣꯚꯤꯗ ꯂꯩꯕꯅꯤꯅ ꯊꯦꯡꯊꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯊꯦꯡꯊꯔꯦ ꯑꯗꯒꯤ ꯆꯍꯤ ꯃꯌꯥꯝꯁꯨ ꯃꯥꯡꯉꯦ ꯑꯗꯒꯤ ꯑꯉꯥꯡ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯍꯧꯖꯤꯛ ꯑꯦꯛꯖꯥꯝ ꯇꯧꯗꯅ ꯂꯩꯔꯤꯁꯦ ꯁ꯭ꯀꯨꯜ ꯀꯥꯕ ꯌꯥꯗꯅ ꯂꯩꯔꯤꯕꯁꯤ ꯍꯣꯏ ꯌꯥꯝ ꯃꯥꯡꯉꯦ ꯍꯥꯏꯇꯥꯔꯦ ꯑꯥꯔꯠꯁꯀꯤ ꯑꯣꯏꯅꯗꯤ ꯈꯣꯝꯗ꯭ꯔꯥꯝ ꯃꯦꯅꯦꯀꯥꯗꯒꯤ ꯑꯃꯨꯛ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯑꯣꯏꯅ ꯑꯦꯛꯖꯥꯝꯁꯦ ꯁꯕꯖꯦꯛ ꯍꯌꯦꯡ ꯊꯣꯛꯀꯅꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗ ꯑꯗꯨꯝ ꯂꯣꯛꯗꯥꯎꯟꯁꯦ ꯍꯧꯈ꯭ꯔꯦꯕ ꯑꯗꯨꯅ ꯑꯩꯒꯤ ꯑꯦꯛꯖꯥꯝꯁꯦ ꯌꯩꯊꯣꯛꯈ꯭ꯔꯕ ꯑꯗꯣ ꯑꯗꯨꯝ ꯃꯣꯏꯅ 31 ꯃꯥꯔꯆꯀꯤ ꯃꯇꯨꯡꯗ ꯁꯦꯗꯨꯜꯁꯦ ꯄꯤꯔꯛꯀꯅꯤ ꯍꯥꯏꯔꯒ ꯑꯗꯨꯝ ꯂꯣꯛꯗꯥꯎꯟꯗ ꯁꯥꯡꯊꯈꯤꯕ ꯑꯗꯣ ꯑꯩꯉꯣꯟꯗ ꯑꯦꯛꯖꯥꯝꯁꯦ ꯇꯧꯔꯛꯈꯤꯗꯣꯏꯔꯥ ꯇꯧꯔꯛꯑꯣꯏꯗꯣꯏꯔꯥ ꯍꯥꯏꯕ ꯀꯟꯐꯥꯔꯝ ꯇꯥꯗꯕ ꯑꯗꯨ ꯌꯥꯝꯅ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯒꯩ ꯁꯨꯝ ꯄꯥꯎ ꯐꯥꯎꯅꯕꯗꯁꯨ ꯌꯥꯝꯅ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛꯁꯦ ꯑꯃꯨꯛ ꯍꯥꯏꯗꯤ ꯃꯥर्क्स ꯑꯣꯏꯅ ꯍꯥꯞꯄꯛꯀꯗꯣꯏꯔꯥ ꯀꯥꯏꯅ ꯁꯨꯝ ꯈꯟꯕꯒꯤ ꯋꯥꯈꯜꯗ ꯌꯥꯝꯅ ꯆꯔꯥꯡꯅꯕ ꯑꯃꯗꯤ ꯄꯣꯛꯈꯤꯕ ꯑꯗꯨꯝ ꯂꯥꯏꯔꯤꯛꯄꯨꯗꯤ ꯑꯗꯨꯝ ꯍꯦꯟꯅ ꯍꯥꯏꯗꯤ ꯑꯗꯨꯝ ꯄꯥꯔꯒꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯗꯤ ꯑꯃꯨꯛ ꯑꯦꯛꯖꯥꯝꯁꯦ ꯑꯃꯨꯛ ꯄ꯭ꯔꯣꯃꯣꯁꯟ ꯑꯃꯨꯛ ꯄꯤꯔꯛꯀꯗꯧꯁꯨ ꯃꯥꯟꯕ ꯑꯗꯨꯃꯥꯏꯅ ꯇꯦꯟꯁꯟ ꯈꯔꯗꯤ ꯂꯩꯈꯤ ꯑꯗꯣ ꯑꯗꯨꯝ ꯃꯤ ꯂꯣꯏꯅ ꯋꯥꯅꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯍꯤꯁꯦ ꯃꯥꯡꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯄꯥꯈꯠꯄꯁꯨ ꯄꯣꯛꯑꯦ ꯑꯗꯨꯒ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅ ꯅꯠꯇꯕꯗ ꯑꯉꯥꯡ ꯃꯌꯥꯝ ꯑꯃꯁꯨ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁ ꯇꯧꯕꯁꯤꯗ ꯍꯥꯏꯗꯤ ꯃꯣꯕꯥꯏꯜ ꯑꯦꯛꯁꯦꯁ ꯐꯪꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁ ꯑꯦꯛꯁꯦꯁ ꯐꯪꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯋꯦ ꯃꯣꯏ ꯃꯌꯥꯝꯒꯤꯁꯨ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯗꯕ ꯊꯦꯡꯅꯔꯝꯒꯅꯤꯅ ꯈꯟꯖꯩ ꯁꯥꯏꯟꯁꯀꯤ ꯑꯣꯏꯅꯗꯤ ꯑꯥꯔꯆꯅꯥ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯕꯛ ꯈꯔ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯦꯟ ꯁꯕꯖꯦꯛꯃꯛꯇꯤ ꯂꯣꯏꯅꯃꯛ ꯂꯣꯏꯍꯧꯔꯦ ꯑꯗꯨꯒ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯍꯌꯦꯡ ꯇꯧꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯂꯣꯛꯗꯥꯎꯟꯁꯦ ꯇꯧꯈ꯭ꯔꯦꯕ ꯑꯗꯨꯅ ꯈꯤꯇꯪ ꯄ꯭ꯔꯦꯛꯇꯤꯀꯦꯜꯁꯤꯅ ꯈꯤꯇꯪ ꯑꯣꯏꯅ ꯀꯣꯝꯊꯣꯛꯄꯒꯤ ꯂꯥꯏꯊꯣꯛꯄꯒ ꯑꯣꯏꯅ ꯈꯟꯒꯗ꯭ꯔꯥ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯃꯥꯏꯟꯗ ꯈꯤꯇꯪꯗꯤ ꯔꯤꯂꯦꯛꯁꯇꯤ ꯂꯩ ꯑꯗꯣ ꯄ꯭ꯔꯦꯛꯇꯤꯀꯦꯜꯒꯤꯁꯦ ꯁꯨꯝ ꯑꯃꯨꯛ ꯇꯧꯒꯗ꯭ꯔꯥ ꯂꯥꯏꯔꯤꯛꯁꯨ ꯑꯃꯨꯛ ꯄꯥꯍꯧꯗ꯭ꯔꯗꯤ ꯑꯗꯩ ꯀꯥꯎꯈ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯕꯅ ꯈꯔꯗꯤ ꯀꯟꯐ꯭ꯌꯨꯖꯟꯗꯤ ꯈꯔꯗꯤ ꯂꯩꯈꯤ ꯑꯗꯨꯒ ꯁ꯭ꯀꯨꯜꯗ ꯅꯣꯇꯤꯁ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯄ꯭ꯔꯦꯛꯇꯤꯀꯦꯜꯁꯦ ꯂꯣꯏꯅꯃꯛ ꯍꯥꯟꯅꯒꯤ ꯏꯟꯇꯔꯅꯦꯜꯒꯤ ꯀꯩꯅꯣ ꯇꯧꯕꯗꯩ ꯃꯥꯔꯛ ꯄꯤꯔꯅꯤ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯑꯗꯩ ꯍꯥꯟꯅꯩꯗꯨꯅ ꯀꯃꯥꯏꯅ ꯇꯧꯕ ꯁ꯭ꯀꯨꯜꯗ ꯄꯔꯐꯣꯔꯃꯦꯟꯁ ꯊꯤꯔꯝꯃꯗꯤ ꯑꯃꯨꯛ ꯃꯥर्क्ꯁꯦ ꯑꯗꯨꯃꯥꯏꯅ ꯈꯔꯗꯤ ꯑꯗꯨꯝ ꯏꯁꯥꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯔꯤꯂꯦꯛꯁ ꯇꯧꯕ ꯉꯝꯗꯕ ꯑꯃꯗꯤ ꯂꯩꯈꯤ ꯑꯗꯨꯒ ꯉꯁꯥꯏ ꯃꯤꯅꯦꯀꯥꯅ ꯍꯥꯏꯈꯤꯕꯗ ꯏꯟꯇꯔꯅꯦꯠ ꯑꯦꯛꯁꯦꯁ ꯐꯪꯗꯕ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁ ꯇꯧꯕꯗ ꯑꯗꯨꯒꯤꯁꯨ ꯂꯩꯔꯦ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯧꯅꯔꯤꯁꯤꯅ ꯑꯉꯥꯡ ꯃꯆꯥꯁꯤꯡꯁꯤꯗ ꯐꯣꯟ ꯑꯗꯨꯝ ꯄꯥꯏꯔꯒ ꯂꯥꯏꯔꯤꯛꯀ ꯄꯥꯅꯤ ꯄꯥꯔꯣꯏ ꯈꯪꯗꯕꯤꯗ ꯐꯣꯟ ꯇꯧꯕ ꯁꯤꯒꯤꯁꯦ ꯌꯥꯝ ꯇꯧꯔꯦ ꯑꯗꯨꯒ ꯂꯥꯏꯔꯤꯛꯀꯁꯤ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯂꯥꯏꯔꯤꯛꯁꯦ ꯄꯥꯅꯤꯡꯗ꯭ꯔꯦ ꯈꯤꯇꯪ ꯄꯥꯔꯁꯨ ꯑꯁ ꯂꯣꯛꯗꯥꯎꯟ ꯂꯩꯕꯁꯤꯕꯨ ꯍꯌꯦꯡ ꯄꯥꯔꯁꯨ ꯌꯥꯏ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒ ꯑꯗꯨꯝ ꯏꯁꯥꯁꯦ ꯕꯣꯔꯤꯡ ꯌꯥꯝ ꯆꯨꯁꯜꯂꯛꯑꯦꯕꯀꯣ ꯑꯗꯣ ꯁꯤꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯗꯦ ꯂꯣꯛꯗꯥꯎꯟꯅ ꯄꯤꯔꯤꯕ ꯆꯦꯂꯦꯟꯖꯦꯁ ꯃꯌꯥꯝ ꯂꯣꯛꯗꯥꯎꯟꯒꯤ ꯆꯩꯊꯦꯡ ꯃꯌꯥꯝꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯤꯛ ꯆꯨꯝꯅ ꯊꯝꯕꯤꯔꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯗ ꯑꯩꯈꯣꯏꯒꯤ ꯂꯣꯛꯗꯥꯎꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯛꯈ꯭ꯔꯤꯕ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁ ꯁꯤꯁꯇꯦꯝꯁꯤꯒꯤ ꯃꯇꯥꯡꯗ ꯈꯟꯅꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯑꯩꯈꯣꯏ ꯕ꯭ꯔꯦꯛ ꯃꯆꯥ ꯑꯃꯇꯪ ꯂꯧꯖꯒꯦ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝꯗꯒꯤ ꯕ꯭ꯔꯦꯛ ꯃꯆꯥ ꯑꯃꯇꯪ ꯂꯧꯃꯤꯟꯅꯒꯦ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁꯀꯤ ꯃꯇꯥꯡꯗ ꯈꯟꯅꯖꯒꯦ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯃꯤꯟꯅꯁꯤ ꯀꯝꯄꯤꯇꯤꯇꯤꯚ ꯁꯛꯁꯦꯁ ꯑꯦꯀꯥꯗꯃꯤꯒꯤ ꯀ꯭ꯂꯥꯁ 11 ꯑꯃꯗꯤ 12 ꯁꯥꯏꯟꯁꯀꯤ ꯑꯦꯗꯃꯤꯁꯟ ꯍꯧꯖꯔꯤ ꯄꯤꯖꯔꯤꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯗꯨꯗꯤ ꯖून था फाउबदा एडमिशन तौबिरक्पा क्लास 11 साइंस की अहानब महिरोई यांखैगी एडमिशन फी चाद यांखै ताजगनी बोसेम न लौबा एग्जाम दा चाद मरिफु अमदी CBSE न लौबा एग्जाम दा चाद मरिफु तरागी मथक्ता फंगबा महिरोई सिंगी ओइना
admission amadi tuition fee lawjaroi amasung scholarship pijagani chada humphudagi humphutara manga fawa phangba mahiroi singi admission tangkhai tamak lawjagani amadi lairik lemna fanghanjagani class 12 ta ming chanabagi damak atopa board tagi class 11 pass tawraba matung eligibility certificate pairaba mahiroi singda ming chanbagi khudong chawa pijari akupa marol gidamak contact tawbirau competitive success academy uripok khoisnam laikai imphal contact number 6909199961 natraga 89747363991 natraga 9436288300 natraga 7005892311 SV Gadwell School की Class 11 Science amadi Humanities की admission hausare pizaribu khudong chab singdi metric parikha da chada humphutara manga gi mathakta fangba mahiroi singi admission amadi tuition fee lawjaro chada humphutara gi mathakta fangba mahiroi singina admission amadi tuition fee tangkhai tajagani amadi chada humphumanga gi mathakta fangba mahiroi singina admission fee tangkhai tajagani July kulhumdoi English ngani kundagi online class su haujaragani akupamorol gidama contact tawbiu SV Gadwell School Houtal Thangjam Khunau Pangai Road contact number 986292598 natraga 7085934266 natraga 8132856942 break ki matungda mayam amuka na taram lokchari makha tabada aikoina nasai break ki mamangda haijekibada khoi online class ki matangda khanajage haijekibani akhoi justina da han loin lakjage hausi lockdown laigibna maram oiraga tongan ba school sing college sing kya hangba yadabna maram oiraga haijabtare akhoi online class ki chanabi ma hausi yam kana laibse masi karai hobo kana ribage aduga masina khoi mibum khudimak nadi masi access fangdabanina masi karai fawo effective ori hana khan bibi hoi sigije lairabadadi amta phangdra haiba yaiba hojiti smartphone do leiba ngam ponte ba tuna deki leire harasu mama pa lai haitadi kadai da changa kamai tawdoino angang class 2 3 dudi kasu khangoi ba aduna sigidi khara di dum mi khara khatane ba kanai se pulap ki oina di kana ba phangde aduna kasu yam kan di kana de na haning aina khoi keno gi na di menaka gi oina di kari habini Di post kuding maki apa pataba adum loyan lay aduna online class se amarom dadi phai haidi koina anga ngamana school se masangam dana kai baka ba ngamodra gadi na class to miss to hodoi ne ba ado dum idi hojiki thagal lai ba mengoina sum chapter ma gumba thagal taragadi koin taning ma tamda anga dum taning ma tamda gan tadru dum taza ba yare dana ado amarom dana mok mobile se lai ba ngam da ba mayam dadi just na habi dumaina diam class se miss ta hore ba ado adi somda chamarna class phangjaga da angang khara da phange khara mana phangdre adu gumda di dum krong sa da mai unaram gani online class ki khudong chawa amadi khudong cha da myam sigi matang da takpigre archana da lakchani ngi sina ngasagi online class sina piri ba khudong chaba sing sina nakanamorom da thamgraga khudong cha da ba sing se karamba mong da atop alternative plan haiba tare karamba mong da thengna bi yai na khanbi online class se mi khudimakta phanghanba ngamdabanina adedi sida partial distribution la eba class tawba matam sida adu shigi se khoina makeup tawna bhotna matamda social distancing gumba tawraga school natraga class gumba se sinbi basi dum yadi yare na khale government na adugi shimathakta website gumba mayam amushi launch tobiri adugi khwai maru oiba natraga khwaidagi cheap oiba hairagadi yum khudimakta radio gumba television loi leina bangaktani na sigi system da tawraga atopa program sum irrelevant ni haibadina tabakitang hena importance pibiraga like sida tawraga radio television dum like se tobiba yangni na haijani Justina dong la chening isna khoi tongan ba leba ki issue sing da khoi mahiroi lop kya na mahiroi kya na khoi lairik tab dur legi do matam sida haija batare issue kya sida saruk ya san ba issue kya sida yaushin ba leba ki issue kya yaushin ba masi khoi Justina gi wakhalon da haija batare phayena khanbi bra phatena khanbi bra hoi sije meneka na sunga sai hagi budo pot amagi di aphabas lei phatabs lei habudo si moina union sina atopa habdi government na yobangam da mayam ju yo moina tawbagi mong uiba adu jam phaiba duga hoi amarom da akoina class kumba yawda bida dum union yawram ne na atopa da chatlaga khotlaga dagi irang yawdana khotana tawba ju sisu sidi phatte duga hoi moina ju mayam cover tawe ngamdawa government na tawba ngamdawa dagi mayam moina thok mayam tawe salu daba mayam mangami ba khoi gi menaka gi wakhalon da kari debi su thang Ini koina cumani union ma'am na koi society ko issue yaw base dum amarom dhairaga di koi tungi moina achoba mi gum arapma matamgi matamda hena koi
ꯑꯐꯕ ꯃꯣꯏꯅ ꯁꯣꯁꯥꯏꯇꯤꯁꯤꯒꯤ ꯍꯥꯏꯗꯤ ꯂꯤꯗꯔꯁꯤꯞ ꯑꯣꯏꯕ ꯀ꯭ꯋꯥꯂꯤꯇꯤꯒꯨꯝꯕ ꯃꯐꯝ ꯇꯧꯔꯛꯅꯕꯒꯤ ꯃꯆꯥ ꯑꯃꯗꯤ ꯑꯣꯏ ꯑꯗꯨꯒ ꯌꯥꯝ ꯀꯟꯅ ꯁꯤꯗ ꯍꯦꯛꯇ ꯃꯥꯏꯟꯗ ꯗꯥꯏꯚꯔꯠ ꯇꯧꯔ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯌꯥꯝꯕ ꯃꯇꯝ ꯀꯥꯏꯊꯣꯛꯑꯒ ꯂꯩꯕ ꯍꯥꯏꯗꯤ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯅꯠꯇꯕꯗꯗꯤ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯇꯧ ꯂꯩꯔꯒꯗꯤ ꯁ꯭ꯇꯗꯤꯗ ꯈꯤꯇꯪꯗꯤ ꯀꯥꯏꯔꯛꯀꯅꯤꯅꯗꯤ ꯈꯜꯂꯤ ꯃꯁꯤꯗ ꯑꯥꯔꯆꯅꯥꯒꯤ ꯋꯥꯈꯜꯂꯣꯟ ꯊꯝꯕꯤꯌꯨ ꯃꯦꯅꯦꯀꯥꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗ ꯂꯤꯗꯔꯁꯤꯞ ꯑꯃ ꯁꯦꯝꯃꯛꯄꯒꯤꯗꯃꯛ ꯁꯤꯒꯨꯝꯕ ꯌꯨꯅꯤꯌꯟ ꯌꯥꯎꯕꯁꯦ ꯀꯥꯟꯅꯩꯗꯤ ꯍꯥꯏ ꯍꯣꯏ ꯀꯥꯟꯅꯩꯗꯤ ꯍꯥꯏꯅꯤꯡꯉꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯈꯤꯇꯪ ꯃꯥꯡꯖꯕ ꯈꯔꯗꯤ ꯂꯩ ꯑꯗꯣ ꯈꯤꯇꯪ ꯍꯥꯏꯔꯒ ꯑꯃ ꯒꯣꯔꯃꯦꯟꯒꯤ ꯅꯠꯇ꯭ꯔꯒ ꯀꯩꯒꯨꯝꯕ ꯑꯃꯒꯤ ꯈꯤꯇꯪ ꯑꯁꯣꯏꯕ ꯊꯤꯔꯒ ꯏꯔꯥꯡ ꯍꯦꯛꯇ ꯁꯥꯒꯠꯂꯒ ꯑꯗꯨꯝ ꯇꯧꯕꯒꯤꯁꯨ ꯑꯗꯨꯝ ꯆꯠꯅꯕꯤ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯗꯤ ꯂꯩ ꯑꯗꯣ ꯁꯤꯒꯨꯝꯕꯃꯛꯁꯤꯗꯤ ꯈꯤꯇꯪ ꯐꯠꯇꯦꯅ ꯈꯟꯖꯅꯤꯡꯉꯦ ꯑꯗꯨꯒ ꯃꯣꯏꯒꯤꯁꯨ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟꯗꯤ ꯌꯥꯝ ꯆꯥꯎꯅ ꯂꯩ ꯍꯥꯏꯗꯤ ꯊꯥꯏꯅꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯑꯗꯨꯝ ꯍꯥꯏꯅꯗ꯭ꯔꯁꯨ ꯑꯗꯨꯝ ꯑꯣꯄꯟ ꯁꯤꯀ꯭ꯔꯦꯠ ꯑꯣꯏꯅꯔꯤꯕ ꯅꯣꯠꯁ ꯇꯧꯕ ꯈꯣꯠꯄꯒꯤꯁꯦ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯃꯣꯏꯅ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯉꯒ ꯑꯗꯩ ꯁꯦꯟꯇꯔꯁꯤꯡꯗ ꯃꯣꯏꯅ ꯑꯗꯨꯝ ꯒꯥꯔꯗ ꯇꯥꯕ ꯆꯠꯇꯅ ꯈꯣꯠꯇꯅ ꯇꯧꯕꯁꯦ ꯈꯤꯇꯪ ꯑꯆꯨꯝꯕ ꯇꯧꯕꯒꯤ ꯃꯣꯏꯒꯤꯁꯨ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟꯗꯤ ꯂꯩ ꯍꯥꯏꯅꯤꯡꯉꯤ ꯌꯥꯝ ꯆꯥꯎꯕ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯄꯨꯟꯁꯤ ꯀꯟꯅꯕ ꯑꯗꯨꯒ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯑꯋꯥꯕ ꯀꯌꯥꯗ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯇꯣꯉꯥꯟꯕ ꯏꯁꯨ ꯀꯌꯥꯗꯁꯨ ꯊꯦꯡꯅꯗꯨꯅ ꯂꯥꯛꯂꯤ ꯍꯥꯏꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯈꯥ ꯇꯥꯕꯁꯤꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯇꯣꯄꯤꯛ ꯑꯃꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯑꯩꯈꯣꯏꯒꯤ ꯐꯣꯛ ꯁꯤꯡꯒꯔꯁꯤꯡꯁꯤ ꯃꯌꯥꯝꯁꯤꯅ ꯎꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯐꯣꯛꯀꯤ ꯗ꯭ꯔꯦꯁꯇ ꯑꯗꯨꯝ ꯁꯦꯠꯂꯒ ꯂꯩꯕ ꯑꯣꯏꯅ ꯎꯒꯗꯣꯏꯅꯤ ꯇꯧꯕꯇꯕꯨ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯂꯥꯏꯐ ꯑꯃꯗꯤ ꯂꯩꯒꯗꯣꯏꯅꯤ ꯃꯇꯧ ꯑꯁꯤꯒꯨꯝꯅ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯇꯣꯞꯄꯔ ꯑꯣꯏꯔꯛꯏꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯉꯥꯛꯇ ꯎꯔꯒ ꯂꯩꯔꯝꯒꯅꯤꯅ ꯃꯌꯥꯝꯅ ꯈꯟꯅꯔꯤꯕꯁꯤꯡꯁꯤꯒꯤ ꯑꯇꯣꯞꯄ ꯁꯥꯏꯠ ꯑꯃꯁꯨ ꯂꯣꯏ ꯂꯩꯔꯝꯒꯗꯣꯏꯅꯤ ꯇꯣꯉꯥꯟꯕ ꯍꯣꯕꯤꯁꯤꯡ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯤ ꯇꯥꯏꯝꯗ ꯇꯣꯉꯥꯟꯕ ꯊꯕꯛꯁꯤꯡ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯄꯥꯝꯖꯕ ꯃꯌꯥꯝ ꯑꯃ ꯇꯧꯕꯤꯔꯝꯒꯅꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯖꯁꯇꯤꯅꯥꯗꯒꯤ ꯑꯃꯨꯛ ꯈꯪꯖꯒꯦ ꯀꯔꯤ ꯍꯣꯕꯤꯗꯤ ꯂꯩꯕꯤ ꯑꯗꯨꯒ ꯐ꯭ꯔꯤ ꯇꯥꯏꯝꯗ ꯀꯔꯤ ꯇꯧꯕꯤ ꯍꯣꯏ ꯑꯩꯒꯤ ꯍꯣꯕꯤꯁꯦ ꯑꯩꯗꯤ ꯇꯤꯚꯤꯗꯤ ꯑꯗꯨꯝ ꯌꯦꯡꯉꯦ ꯇꯤꯚꯤ ꯌꯦꯡꯕꯗꯤ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯨꯒ ꯑꯗꯨꯝ ꯑꯩꯁꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯁꯥꯏꯠꯇ ꯑꯗꯨꯝ ꯐꯦꯁꯕꯨꯛꯀꯨꯝꯕ ꯏꯟꯁꯇꯥꯒꯨꯝꯕ ꯑꯗꯨꯝ ꯄꯥꯏ ꯑꯗꯨꯒ ꯏꯁꯩꯒꯨꯝꯕ ꯁꯛꯄꯁꯦ ꯑꯗꯨꯝ ꯏꯁꯩꯁꯨ ꯑꯗꯨꯝ ꯇꯥꯏ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯣꯕꯤꯁꯦ ꯑꯩꯒꯤ ꯑꯗꯨ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯉꯁꯤꯒꯤ ꯉꯁꯥꯏꯒꯤ ꯃꯌꯥꯝꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯇꯣꯞꯄꯔꯅꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯎꯔꯒ ꯂꯩꯔꯝꯒꯅꯤꯅ ꯈꯟꯕ ꯑꯩꯈꯣꯏꯒꯤ ꯁꯤꯁꯨ ꯃꯤꯁꯀꯟꯁꯦꯞꯁꯟ ꯑꯃ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯁꯤ ꯀ꯭ꯂꯤꯌꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯏꯁꯩ ꯃꯇꯦꯛ ꯑꯃꯇꯪ ꯈꯨꯗꯣꯜ ꯇꯝꯕꯤꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯒꯦ ꯋꯥꯔꯧꯗꯦ ꯀꯅꯥꯗꯁꯨ ꯐꯪꯂꯔꯣꯏ ꯋꯥꯍꯩ ꯑꯃ ꯇꯨꯝꯗꯕ ꯍꯧꯗꯣꯛꯂꯅꯨ ꯇꯥꯔꯔꯣꯏ ꯂꯦꯡꯂꯁꯨ ꯅꯨꯡꯁꯤꯕ ꯑꯁꯨꯝ ꯇꯧꯕꯔ ꯀꯥꯏꯅꯔꯒ ꯋꯥꯕ ꯈꯪꯕꯅꯤ ꯋꯥꯍꯜꯂꯣ ꯆꯥꯛꯍꯜꯂꯣ Okay, thank you so much. ꯑꯩꯈꯣꯏ ꯏꯁꯩꯁꯤ ꯌꯥꯝ ꯐꯖꯅ ꯁꯛꯄꯤꯔꯤꯀꯣ ꯑꯩ ꯑꯃꯨꯛ ꯃꯈꯥ ꯇꯥꯕꯁꯤꯗꯤ ꯃꯦꯅꯀꯥꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯃꯦꯅꯀꯥꯒꯤ ꯑꯣꯏꯅ ꯐ꯭ꯔꯤ ꯇꯥꯏꯝꯗ ꯀꯔꯤ ꯇꯧꯕꯤ ꯍꯣꯕꯤꯁꯤꯡ ꯀꯔꯤ ꯂꯩꯕꯤ ꯍꯣꯕꯤꯁꯦ ꯑꯩꯁꯦ ꯒꯥꯔꯗꯦꯅꯤꯡ ꯇꯧꯕꯁꯦ ꯌꯥꯝ ꯄꯥꯝꯖꯩ ꯑꯗꯨꯝ ꯂꯩꯒꯨꯝꯕ ꯊꯥꯕ ꯑꯗꯒꯤ ꯏꯁꯤꯡ ꯆꯥꯏꯕ ꯑꯗꯨꯝ ꯇꯧꯋꯦ ꯑꯗꯨꯒ ꯃꯥꯒꯤ ꯊꯕꯛꯇꯁꯨ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯉꯦ ꯑꯗꯨꯝ ꯂꯥꯏꯔꯤꯛꯀꯨꯝꯕ ꯄꯥꯕ ꯋꯥꯔꯛꯄ ꯃꯇꯝꯒꯨꯝꯕꯗ ꯑꯗꯨꯒ ꯀꯣꯃꯤꯛꯀꯨꯝꯕ ꯄꯥꯕ ꯃꯣꯇꯤꯚꯦꯁꯅꯦꯜ ꯕꯨꯛ ꯄꯥꯕꯁꯨ ꯄꯥꯝꯃꯦ ꯑꯗꯣ ꯁꯤꯅꯦꯃꯥꯁꯨ ꯑꯗꯨꯝ ꯌꯦꯡꯉꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯖꯁꯇꯤꯅꯥꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯂꯥꯏꯔꯤꯛꯇ ꯎꯔꯒ ꯂꯩꯔꯝꯒꯗꯕꯒꯤ ꯃꯤꯁꯀꯣꯟꯁꯦꯞꯁꯟ ꯑꯃ ꯂꯩꯔꯝꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨ ꯂꯩꯔꯝꯕꯗꯨ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯌꯥꯝ ꯍꯩꯔꯒ ꯂꯩꯔꯝꯕ ꯌꯥꯝ ꯊꯥꯖꯗꯅ ꯏꯁꯩ ꯌꯥꯝ ꯍꯩꯔꯒ ꯂꯩꯔꯝꯕꯁꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯦꯅꯀꯥꯒꯤꯁꯨ ꯀꯔꯤ ꯍꯤꯗꯟ ꯇꯦꯂꯦꯟꯁꯤꯡꯗꯤ ꯂꯩꯕꯤ ꯏꯁꯩ ꯁꯛꯄꯁꯨ ꯌꯥꯝ ꯄꯥꯛꯅꯗꯤ ꯍꯩꯇꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯌꯨꯝꯗ ꯂꯩꯒꯨꯝꯕ ꯁꯥꯕꯒꯨꯝꯕꯒꯗꯤ ꯑꯗꯨꯝ ꯈꯔ ꯇꯧꯋꯦꯕ ꯑꯗꯣ ꯑꯇꯣꯞꯄꯗꯤ ꯀꯌꯥ ꯀꯟꯅ ꯍꯩꯖꯗꯦ Okay. ꯃꯈꯥ ꯇꯥꯕꯁꯤꯗ ꯑꯩ ꯑꯥꯔꯆꯅꯥꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯑꯥꯔꯆꯅꯥꯒꯤ ꯑꯣꯏꯅ ꯀꯔꯤ ꯍꯣꯕꯤ ꯂꯩꯕꯤ ꯑꯗꯨꯒ ꯐ꯭ꯔꯤ ꯇꯥꯏꯝꯗ ꯀꯔꯤ ꯇꯧꯔꯒ ꯃꯇꯝ ꯂꯩꯕꯤ ꯐ꯭ꯔꯤ ꯇꯥꯏꯝꯁꯦ ꯑꯩ ꯅꯣꯕꯦꯜꯒꯨꯝꯕ ꯑꯗꯨꯝ ꯄꯥꯖꯩ ꯑꯗꯨꯒ ꯀꯣꯃꯤꯛꯁꯨ ꯑꯗꯨꯝ ꯄꯥꯕ ꯌꯥꯎꯋꯦ ꯑꯗꯨꯒ ꯑꯩꯅ ꯌꯥꯝ ꯐ꯭ꯔꯤ ꯇꯥꯏꯝꯗ ꯁꯥꯟꯅꯕ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯑꯩꯒꯤ ꯄꯦꯠꯁ ꯂꯩꯌꯦꯕꯀꯣ ꯑꯩꯁꯦ ꯄꯦꯠꯁꯀꯨꯝꯕꯁꯦ ꯌꯥꯝ ꯂꯨꯅ ꯇꯧꯒꯜꯂꯦ ꯑꯩꯒꯤ ꯍꯨꯏ ꯑꯅꯤꯒ ꯍꯧꯗꯣꯡꯒ ꯂꯩ ꯃꯣꯏꯁꯤꯁꯨ ꯑꯗꯨꯝ ꯁꯥꯟꯅꯔꯒ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯗꯨꯝ ꯂꯩ ꯑꯗꯨꯒ ꯁꯦꯀ꯭ꯌꯨꯂꯦꯟ ꯄ꯭ꯂꯥꯟꯠꯁꯀꯨꯝꯕꯁꯤꯁꯨ ꯌꯥꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯑꯦꯗꯤꯛꯇꯦꯠ ꯆꯨꯕꯗꯣ ꯃꯣꯏꯗ ꯑꯗꯨꯝ ꯁꯦꯟꯅꯔꯒ ꯀꯌꯥꯝ ꯆꯥꯎꯔꯦ ꯈꯣꯠꯂꯦꯅ ꯑꯗꯨꯝ ꯁꯦꯟꯅꯔꯒ ꯑꯗꯨꯝ ꯂꯩꯖꯩꯌꯦ ꯄ꯭ꯂꯥꯟꯠꯀꯨꯝꯕꯗ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯁꯦ ꯑꯗꯨꯝ ꯖꯄꯅꯤꯁ ꯑꯦꯅꯤꯃꯦꯁꯦ ꯑꯗꯨꯝ ꯌꯥꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯣꯕꯤꯌꯁ ꯑꯣꯏꯕꯒꯤ ꯇꯥꯏꯞꯇ ꯑꯗꯨꯝ ꯇꯧꯋꯦꯕ ꯑꯗꯣ ꯈꯤꯇꯪ ꯀꯩꯅꯣꯝ ꯇꯧꯕ ꯃꯇꯝꯗ ꯖꯄꯅꯤꯁ ꯈꯤꯇꯪ ꯍꯦꯛ ꯉꯥꯡꯉ ꯑꯗꯨꯝ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯄꯨꯡꯆꯣꯡ ꯆꯣꯡꯉꯒ ꯑꯗꯨꯝ ꯈꯤꯇꯪ ꯃꯥꯏꯟ ꯔꯤꯂꯦꯛꯁ ꯇꯧꯕꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯂꯩꯖꯩ ꯉꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯑꯩꯈꯣꯏ ꯏꯁꯥꯁꯤ ꯖꯥꯄꯅꯤꯁ ꯉꯥꯡꯕꯁꯤ ꯐꯖꯅ ꯉꯥꯡꯕ ꯉꯝꯕꯤꯕ꯭ꯔꯥ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯤ ꯌꯥꯝ ꯐꯖꯅꯗꯤ ꯉꯥꯡꯕ ꯉꯝꯗꯦ ꯑꯗꯣ ꯈꯔꯗꯤ ꯍꯩ ꯍꯥꯏꯗꯤ ꯀꯣꯔꯁꯀꯨꯝꯕ ꯇꯝꯃꯨꯕ ꯅꯠꯇꯦꯕ ꯑꯦꯅꯤꯃꯦꯒꯨꯝꯕ ꯁꯨꯝ ꯌꯦꯡꯕꯗ ꯈꯇꯪ ꯈꯪꯕ ꯉꯁꯥꯏꯒꯤ ꯑꯦꯅꯤꯃꯦꯁꯤ ꯌꯦꯡꯂꯨꯔꯕ ꯃꯇꯨꯡꯗ ꯃꯁꯤꯒꯤ ꯀꯥꯟꯅꯕꯁꯤꯅꯦꯕ ꯃꯁꯤ ꯀꯥꯟꯅꯕꯁꯤ ꯎꯠꯊꯣꯛꯆꯕ ꯑꯣꯏꯅ ꯉꯁꯤꯒꯤ ꯏꯟꯇꯔꯚ꯭ꯌꯨꯁꯤꯗ ꯑꯩꯈꯣꯏꯒꯤ ꯖꯥꯄꯅꯤꯁ ꯂꯣꯟꯁꯤꯗ ꯍꯥꯏꯇꯥꯔꯦ ꯃꯇꯦꯛ ꯑꯃꯇꯪ ꯏꯁꯥꯅ ꯍꯥꯏꯕꯤꯅꯤꯡꯕ ꯋꯥꯐꯝ ꯈꯔꯇꯪ ꯍꯥꯏꯕꯤꯌꯨ
ꯑꯩꯁꯦ ꯌꯥꯝ ꯀꯟꯅꯗꯤ ꯍꯩꯇꯦ ꯑꯗꯣ ꯑꯩꯅ ꯌꯦꯡꯖꯕ ꯐꯤꯜꯝ ꯑꯃꯒꯤꯗ ꯗꯥꯏꯂꯣꯒ ꯑꯃ ꯖꯄꯅꯤꯁꯇ ꯍꯥꯏꯖꯔꯒꯦ ꯀꯩꯅꯣ 1 liter of tears ꯑꯅ ꯖꯄꯅꯤꯁ ꯗ꯭ꯔꯃꯥ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯗꯨꯒꯤꯗ ꯍꯥꯏꯖꯒꯦ Oka-chan, watashi wa kekkon dekiru hai. Mana hainingise mase kai haitare recover toba ngamaroidaba disease ama nabanebako ado magi diary de iramba matamsida mamada mana hangbada mom will I be able to get married ana haina irambako ado engonda yam kai haitare ma masana chahi 15 katang suda ngai ngai do yam sentiment sokna yam hinningbagi sidore makhangasu hinningbagi will ama leibado adogi da aina sum inspire tawzaki yam nungaise yamna akoigi ngasai gi akoigi topper sing sidasu lairi khakta natana akoi tongan tongan ba side mayam ama leire haibasi mayam na ngasigi thoromasi kuthangda mayam na ubire adu haiba sing ase akoi na thoromasi loisinjarakpagi sarukam oina akoi ngasai dagi lairi ki matang da wari mayam ama sanar lakpasi wakhal je kitang yang na baidam ta tawjabani waro biroi aduga loisalakpasida akoi gi hogalakliba mahiroi sing akoi class 10 12 tharakadoriba mahiroi sing sida ngasigi lengsin biriba akoi gi justina menaka amadi archana dona akoi gi topper oina bagi damakta kari kari wafam sing di thambini hoi aina moida haijaning base ko class yaubazimadi fasana important oirasimadi ojana tapada fasana full concentration piraga aduda khangdabagai do mu isana amuk nainaba oigadra ojada hangbo oigadra adudi moigi masagi mana hainajabadu gi leijare maru oinadi class da fasana full concentration piraga session hobade hona akoina practice tawrakpase hekta hayeng exam ne harga ngasi hekta pabdi kasu oiroiba adugi hobade hona session hobade hona fasana hotna biraga dumaina tapna tapna awat pagaisu minkhatlaka fasana hotna bion haijani yam bazo wakhalun sing thambiri menaka ge habi Justina sabi the mana class ya was important si madi adum chumme agi memona swai class ya ho ya mana ta is there khona gyan bizna ta hawraga di kim ta mo kan chalaga pa ba da hena khoida understand tawba helani ba adu class su sang nine yawi ba adu ka session ek yaw haw ba ki regular oina sang nine sum practice tawi ba se simas yam kanai hedi exam ya pa ge sum namjan gi ba se sum hengala aga badan koi oi rakada ki sum paning up ba sum hena Hitam nga kasi ladi paning dyan na. Adumay tao wagi mauta pasna session na wagi pabiba aduga koina pamjari line duda pasna focus tawraga topa distraction mayam lakpado aduda changbi da bida kogi apam baruda pasna hona bida di goals na phamngam gani na khanjai yam nungai je makhatabse archana dong laska archana gi kari wakhalo lebi ꯑꯩꯅ ꯍꯥꯏꯅꯤꯡꯕꯁꯦ ꯉꯁꯥꯏ ꯖꯁꯇꯤꯅꯥꯒ ꯃꯦꯅꯦꯀꯥꯅꯁꯨ ꯍꯥꯏꯈ꯭ꯔꯦ ꯀ꯭ꯂꯥꯁ ꯌꯥꯎꯕꯁꯤꯃꯗꯤ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛꯇ ꯈꯤꯇꯪ ꯄꯥꯔꯒꯗꯤ ꯑꯗꯨꯝ ꯈꯪꯗꯕꯁꯨ ꯌꯥꯎꯋꯦ ꯑꯗꯣ ꯑꯣꯖꯥꯅ ꯇꯥꯛꯈꯤꯕꯗꯣ ꯑꯣꯖꯥꯒꯤ ꯃꯥꯅ ꯇꯧꯈꯤꯕ ꯗꯥꯏꯂꯣꯛ ꯅꯠꯇ꯭ꯔꯒ ꯀꯃꯥꯏꯅ ꯇꯥꯛꯈꯤꯕ ꯃꯑꯣꯡ ꯃꯇꯧꯗꯣ ꯃꯤꯠꯇ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯒ ꯑꯗꯨꯝ ꯑꯗꯨꯝ ꯄꯥꯗꯕꯤꯗ ꯏꯕ ꯐꯥꯎꯕ ꯉꯝꯕ ꯌꯥꯎꯋꯦꯕꯀꯣ ꯑꯗꯣ ꯁꯤꯁꯦ ꯀ꯭ꯂꯥꯁꯇꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯅ ꯍꯥꯏꯅꯤꯡꯉꯦ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯑꯃꯨꯛ ꯂꯥꯏꯔꯤꯛ ꯍꯩꯕ ꯉꯥꯛꯇꯅ ꯃꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯑꯗꯨꯝ ꯏꯁꯥꯅ ꯄꯥꯝꯕ ꯂꯥꯏꯟ ꯍꯥꯏꯗꯤ ꯖꯒꯣꯏ ꯁꯥꯕ ꯑꯣꯏꯒꯦꯔꯥ ꯏꯁꯩ ꯁꯛꯄ ꯅꯠꯇ꯭ꯔꯒ ꯁ꯭ꯄꯣꯔꯠꯁ ꯑꯣꯏꯒꯦꯔꯥ ꯏꯁꯥꯅ ꯄꯥꯝꯕ ꯂꯥꯏꯟꯗꯨꯗꯗꯤ ꯑꯗꯨꯝ ꯆꯠꯄꯤꯌꯨ ꯍꯥꯏꯅꯤꯡꯉꯦ ꯑꯗꯨꯒ ꯁꯛꯁꯦꯁ ꯑꯣꯏꯒꯦ ꯍꯥꯏꯔꯒꯗꯤ ꯍꯥꯔꯗ ꯋꯥꯔꯛ ꯑꯦꯟ ꯗꯦꯗꯤꯀꯦꯁꯟ ꯑꯃꯗꯤ ꯆꯪꯉꯦ ꯑꯗꯣ ꯁꯛꯁꯦꯁꯁꯦ ꯀꯩꯁꯨ ꯒ꯭ꯔꯥꯟꯇꯦꯗ ꯅꯠꯇꯦꯕ ꯑꯩꯈꯣꯏꯅ ꯍꯣꯠꯅꯗ꯭ꯔꯒꯗꯤ ꯃꯁꯥꯅ ꯍꯦꯛꯇ ꯐꯪꯒꯗꯕ ꯅꯠꯇꯦ ꯑꯗꯨꯅ ꯏꯁꯥꯅ ꯑꯄꯥꯝꯕ ꯂꯥꯏꯟꯗꯣ ꯐꯖꯅ ꯃꯁꯛ ꯈꯪꯗꯣꯛꯄꯤꯔꯒ ꯑꯗꯩ ꯄꯦꯔꯦꯟꯠꯁꯇꯁꯨ ꯐꯖꯅ ꯀꯟꯚꯤꯟꯁ ꯇꯧꯔꯒ ꯁꯞꯄꯣꯔꯠ ꯄꯦꯔꯦꯟꯠꯁꯀꯤ ꯁꯞꯄꯣꯔꯠ ꯌꯥꯎꯗ꯭ꯔꯒꯗꯤ ꯊꯕꯛ ꯑꯝꯇ ꯇꯧꯕ ꯉꯝꯗꯦ ꯑꯗꯨꯅ ꯄꯦꯔꯦꯟꯠꯁꯀꯤ ꯁꯞꯄꯣꯔꯠꯀ ꯂꯣꯏꯅꯅ ꯏꯁꯥꯅ ꯄꯥꯝꯕ ꯂꯥꯏꯟꯗꯨꯗ ꯐꯖꯅ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅꯤꯡꯉꯤ yamna phajaba mayamna yamna puning loksing oigadaba wafam mayam ama thambirami yam nungai je ngasi adomi chillaba matam ya kaithopiduna akhoi studio lengbirakuna tongan tongan ba wakhalon kya tongan ba akhoi hiram kya da khana nei naduna akhoi gi miyam da su wakhal loksing oi hogadaba wafam mayam ama thambirami masigi damakta humokpu thagachari aduga akhoi gi thoramasi mapung phan bibagi damakta su yam nungai ba phongdok chari ko aduga class 12 haibasi yamna chawba miyoibagi punsida khwaidagi chawba turning point ni miyoiba magi punsi lepkadoriba adugumba turning point amani aduna lakadoba punsi singdasu TOMTV gi maikaidagi maipa poibi haibasi thamjaraga ngasigi thoramasi aikhoigi red delivery team haiba sina aikoda sponsor tobirakpani red delivery team na aikoida lengbirakliba guest sing asida pibina ba gift sing aikoida khusinabiri masi matang aikoi khusinajagi Thank you. Welcome. Thank you. Congratulations. Welcome. Thank you. Nasi kita maktadi miyam puno maktadi kain nabiya thang nijari pinabirasi.